ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯗ ꯂꯚ ꯀꯔꯁ 26 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯁꯤꯂꯥ ꯃꯊꯟꯇ ꯀꯞꯇꯨꯅ ꯐꯝꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯁꯀꯥꯔꯗꯨ ꯆꯪꯂꯛꯂꯤ꯫ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ? ꯅꯊꯟꯇ ꯀꯞꯄꯒ ꯂꯩꯔꯕꯣ? ꯗꯣꯁꯤꯂꯥ ꯈꯨꯝꯂꯛꯇꯦ꯫ ꯑꯣꯁꯀꯥꯔꯅ ꯗꯣꯁꯤꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯂꯤ꯫ ꯂꯥꯛꯑꯣ, ꯁꯤꯗ ꯅꯊꯟꯇ ꯂꯩꯔꯗꯤ ꯌꯥꯔꯣꯏ꯫ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝ ꯂꯥꯡꯉꯦ, ꯁꯤꯗ ꯆꯠꯁꯤ꯫ ꯆꯥꯛꯁꯨ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯛ ꯊꯤꯍꯧꯔꯕꯅꯦ꯫ ꯂꯥꯝꯗꯦ, ꯆꯥꯅꯤꯡꯗꯤꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯆꯥꯅꯕ ꯀꯩꯀꯩ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯗꯥ ꯑꯣꯁꯀꯥꯔ, ꯏꯅꯝꯃꯗꯣ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯒꯦꯗꯅ, ꯉꯥꯏꯍꯥꯛꯇꯤ ꯋꯥꯏꯖꯒꯦ꯫ ꯅꯣꯏ ꯉꯁꯥꯏ ꯀꯩꯀꯩ ꯇꯧꯔꯒ ꯂꯩꯒꯦ? ꯁꯣꯝꯗ ꯃꯊꯟꯇ ꯀꯞꯄꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯂꯥꯛꯏꯅꯤ꯫ ꯏꯅꯝꯃ ꯃꯊꯟꯇ ꯂꯩꯔꯝꯅꯤꯁꯨ ꯈꯪꯗꯦ꯫ ꯑꯣꯁꯀꯥꯔ ꯗꯣꯁꯤꯂꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯃꯤꯟꯅꯔꯣ, ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯅꯨꯀꯣ, ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ, ꯑꯩ ꯊꯣꯛꯑꯒꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯒꯤ ꯈꯔ ꯃꯆꯤꯟ ꯌꯥꯎꯕꯤ ꯑꯃꯅ ꯂꯛꯅꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯡꯗꯒ ꯀꯦꯟꯅꯔꯛꯑꯅꯨꯀꯣ꯫ ꯑꯣ, ꯌꯥꯔꯦ ꯂꯩꯍꯧꯔꯣ, ꯑꯩꯗ ꯆꯥꯈ꯭ꯔꯒꯦ꯫ ꯗꯣꯁꯤꯂꯥ ꯂꯩꯁꯥꯕꯤꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯤ꯫ ꯃꯃꯥꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯏꯆꯥꯒ ꯎꯅꯕ ꯐꯥꯎꯕ ꯁꯪꯗ꯭ꯔꯤ꯫ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯔꯁꯤ꯫ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣꯗꯅ ꯕꯨꯡꯉꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯦꯝꯕꯗꯣ ꯕꯦꯝꯃꯅ ꯆꯥꯗꯣꯏꯅꯤ, ꯐꯖꯅ ꯆꯥꯎꯀꯣ꯫ ꯀꯩꯒꯤꯅꯣ ꯃꯥ ꯑꯗꯨꯗꯤ? ꯆꯠꯅꯕꯤꯅꯤꯅꯦꯍꯦ꯫ ꯆꯠꯅꯕꯤꯒꯤꯗꯨꯒꯤ ꯑꯥꯔꯊꯁꯤ ꯀꯩꯅꯣ ꯏꯃꯥ? ꯑꯉꯥꯡꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯂꯨꯈꯥ ꯍꯥꯟꯅ ꯄꯤꯖꯔꯁꯤ ꯍꯥꯏꯔꯣ? ꯑꯩꯗꯤ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯌꯥꯅꯤꯡꯗꯦꯀꯣ, ꯑꯩꯈꯣꯏꯗꯤ ꯁꯝꯗꯣꯛꯁꯤ꯫ ꯄꯤꯖꯕ ꯌꯥꯔꯣꯏ, ꯃꯥꯒꯤ ꯆꯥꯛ ꯑꯁꯦꯡꯕ ꯑꯃ ꯐꯖꯅ ꯁꯦꯝꯃꯒ ꯄꯤꯖꯁꯤ꯫ ꯑꯗꯨꯅꯤ, ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ ꯑꯃ, ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯔꯗꯅ꯫ ꯂꯨꯈꯥꯛ ꯄꯤꯖꯈ꯭ꯔꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ꯫ ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ, ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯕꯣ? ꯑꯁ, ꯍꯥꯠꯂꯦꯍꯦ꯫ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯣꯁꯤꯅ ꯌꯥꯗꯗꯅ ꯗꯣꯁꯤꯂꯥ ꯑꯣꯁꯀꯥꯔꯒꯤ ꯆꯥꯛ ꯑꯔꯦꯝꯕ ꯆꯥꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯥꯕ ꯂꯣꯏꯔꯒ ꯗꯣꯁꯤꯂꯥ ꯃꯌꯥꯝꯅ ꯊꯕꯛ ꯑꯃꯇ ꯌꯥꯎꯍꯟꯗ꯭ꯔꯤ꯫ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯋꯥꯃꯟꯗꯨꯅ ꯕꯦꯠꯇ ꯍꯤꯞꯊꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯁꯀꯥꯔꯁꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯋꯥꯕ꯭ꯔꯥ? ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ꯫ ꯀꯞꯄ ꯍꯦꯟꯃꯜꯂꯝꯃꯅꯤ꯫ ꯁꯦ, ꯐꯖꯅ ꯍꯤꯞꯊꯔꯣꯁꯤ, ꯑꯩ ꯀꯥꯡꯈꯜ ꯊꯥꯗꯔꯛꯂꯒꯦ ꯐꯖꯅ ꯇꯨꯝꯅꯕ꯫ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯌꯥꯔꯦ, ꯄꯣꯊꯥꯔꯣ ꯍꯥꯏꯕ, ꯑꯩ ꯊꯥꯕꯤꯔꯒꯦ꯫ ꯑꯩ ꯃꯃꯥꯗꯒꯤ ꯕꯥꯝ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ, ꯀꯣꯛ ꯆꯤꯛꯄꯗꯣ ꯃꯁꯥꯖ ꯇꯧꯕꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯁꯀꯥꯔ ꯃꯃꯥꯗꯒꯤ ꯕꯥꯝ ꯂꯧꯔꯒ ꯗꯣꯁꯤꯂꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯩꯕꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯁꯥꯖ ꯇꯧꯕ ꯍꯧꯔꯦ꯫ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯗꯨꯅꯤ, ꯐꯔꯗꯧꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯅꯥꯕꯒ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯣꯏꯗꯣꯏꯅꯦ꯫ ꯑꯁꯦꯡꯕꯅꯦ, ꯑꯩꯅ ꯇꯥꯡꯅ ꯐꯪꯖꯕꯤ ꯅꯨꯡꯁꯤꯕꯤꯗꯤ ꯑꯅꯥꯕ ꯆꯪꯕ ꯌꯥꯔꯣꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯑꯂꯥꯔꯝ ꯊꯝꯕꯤꯔꯝꯃꯨꯀꯣ꯫ ꯀꯩꯒꯤ? ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯅꯕ꯫ ꯉꯟꯅ ꯍꯧꯒꯠꯇ꯭ꯔꯁꯨ ꯌꯥꯅꯤ, ꯊꯕꯛꯀ ꯂꯩꯇꯦ, ꯑꯩꯅ ꯇꯧꯕꯤꯒꯦ꯫ ꯑꯁ, ꯑꯗꯨꯝ ꯊꯝꯃꯣ, ꯑꯩ ꯆꯣꯞꯄꯒ ꯉꯝꯖꯔꯣꯏ꯫ ꯇꯨꯝꯕꯗ ꯗꯤꯁꯇꯔꯕ ꯇꯧꯅꯕꯅꯦ, ꯑꯩ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤꯔꯛꯀꯦ꯫ ꯌꯥꯍꯧ ꯌꯥꯝ ꯉꯝꯕꯩ ꯇꯥꯏꯞꯇ꯫ ꯍꯌꯦꯡ ꯌꯦꯡꯅꯁꯤꯅꯦ꯫ ꯀꯣꯛꯁꯤ ꯈꯔ ꯌꯥꯡꯉꯤ, ꯑꯩ ꯇꯨꯝꯅꯤꯡꯉꯛꯑꯦ, ꯇꯨꯝꯃꯒꯦ꯫ ꯑꯁ, ꯑꯩꯗꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯕꯤꯒꯦ ꯇꯧꯔꯒ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ? ꯐꯔꯦ ꯐꯔꯦ, ꯇꯨꯝꯃꯁꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯁꯀꯥꯔꯁꯨ ꯗꯣꯁꯤꯂꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯊꯔꯛꯇꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯗꯣꯁꯤꯂꯥꯕꯨ ꯃꯣꯟ ꯈꯥꯡꯍꯟꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯃꯆꯥ, ꯌꯥꯝ ꯇꯨꯝꯅꯤꯡꯉꯕꯣ? ꯌꯥꯝ ꯋꯥꯈ꯭ꯔꯕꯣ ꯉꯁꯥꯏ? ꯈꯔ ꯋꯥꯏ꯫ ꯋꯥꯕ ꯐꯅꯕ ꯏꯅꯔꯖꯤ ꯕꯨꯁꯇꯔ ꯄꯤꯌꯨꯔꯥ? ꯀꯩ? ꯅꯨꯃꯤꯠ ꯎꯏꯁꯜꯂꯣ, ꯄꯤꯔꯒꯦ꯫ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯀꯥꯔꯟ ꯅꯠꯇꯤꯌꯦ, ꯇꯨꯝꯅꯤꯡꯕ ꯋꯥꯕꯒꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯗꯣꯏꯅꯤ꯫ ꯃꯃꯥꯏꯒꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈꯤ ꯅꯨꯄꯤꯗꯣ ꯗꯣꯁꯤꯂꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯨꯅ ꯑꯣꯁꯀꯥꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯑꯣꯟꯊꯣꯛꯈꯤꯕ ꯗꯣꯁꯤꯂꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯣꯁꯀꯥꯔꯅ ꯗꯣꯁꯤꯂꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗ ꯗꯣꯁꯤꯂꯥꯗꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯂꯩꯈ꯭ꯔꯦ꯫ ꯗꯣꯁꯤꯂꯥꯅ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯗꯣꯁꯤꯂꯥ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯗꯣꯁꯤꯂꯥꯒꯤ ꯆꯤꯝꯕꯥꯜ ꯃꯄꯥ ꯌꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗ ꯊꯤꯡꯕ ꯉꯝꯗꯅ ꯇꯞꯅ ꯇꯞꯅ ꯗꯣꯁꯤꯂꯥꯒꯤ ꯆꯤꯝꯕꯥꯜꯗ ꯇꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯃꯛꯇꯣ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯣꯁꯤꯂꯥꯅ ꯈꯪꯏꯟ ꯏꯟꯊꯣꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ, ꯅꯪ ꯀꯥꯔꯟ ꯌꯥꯝ ꯇꯥꯏ꯫ ꯑꯩꯕꯨ ꯃꯤ ꯑꯇꯣꯞꯄꯗ ꯇꯧꯔꯨꯕ꯭ꯔꯣ? ꯏꯇꯨꯗ ꯀꯥꯔꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ?
ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯐꯥꯎꯗꯤ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯩ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯕ ꯏꯁ ꯍꯔꯦ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯕꯗꯧꯅ ꯑꯗꯨꯏꯁꯨ ꯇꯜꯂꯦ ꯅꯊꯟꯗ ꯇꯨꯝꯃꯣ ꯑꯣꯁꯀꯥꯔ ꯂꯨꯁꯤꯂꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯛꯂꯒ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯃꯤ ꯅꯪꯕꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯍꯦꯛꯇ ꯊꯝꯒꯗꯕ ꯅꯠꯇꯦ ꯊꯨꯅ ꯂꯨꯍꯣꯡꯕꯁꯤ ꯈꯛꯅꯤ ꯑꯩꯅ ꯄꯥꯝꯕ ꯑꯍꯜ ꯂꯃꯟꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨ ꯈꯛ ꯇꯥꯛꯅꯤꯡꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯇꯥꯛꯂꯕꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯔꯤꯂꯦꯁꯟ ꯊꯝꯗꯕꯤꯗ ꯀꯔꯤ ꯆꯠꯂꯣ ꯍꯣꯏ ꯍꯧꯖꯤꯛꯇꯒꯤ ꯏꯆꯥ ꯃꯁꯛ ꯎꯅꯤꯡꯂꯀꯥꯟꯁꯤꯗ ꯑꯩꯕꯨ ꯂꯨꯍꯣꯡꯂꯕ ꯄꯥꯈꯪ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗ꯭ꯔꯣ ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯅꯪꯗꯤ ꯅꯆꯥꯒꯗꯤ ꯎꯅꯤꯡꯗ꯭ꯔꯕ ꯍꯥꯏꯕ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯡꯁꯤꯕꯤꯅ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯁꯛ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ ꯂꯨꯁꯤꯂꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯁꯀꯥꯔ ꯇꯥꯁꯤꯟꯅ ꯇꯥꯈꯩ ꯂꯨꯁꯤꯂꯥꯅ ꯏꯀꯥꯏꯕꯒꯤ ꯁꯧꯁꯟꯅꯕ ꯃꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯨꯅ ꯁꯨꯝ ꯂꯛꯅꯗꯨꯅ ꯂꯩ ꯏꯆꯥꯅ ꯄꯄꯥꯒ ꯀꯧꯗꯧꯕ ꯆꯍꯤꯁꯦ ꯋꯥꯠꯂꯤꯅꯦꯀꯣ ꯉꯥꯏꯕꯕꯨ ꯉꯝꯁꯜꯂꯛꯇ꯭ꯔꯦꯗ ꯑꯩꯗꯤ ꯅꯪ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕ꯭ꯔꯅ ꯑꯩꯅ ꯁꯣꯝꯗ ꯇꯨꯝꯃꯨꯔꯒꯦ ꯅꯊꯟꯗ ꯉꯥꯡꯍꯧꯔꯣꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯁꯤꯂꯥꯗꯣ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ ꯑꯣꯁꯀꯥꯔꯅ ꯐꯥꯔꯒ ꯇꯨꯝꯍꯜꯂꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯤ ꯍꯥꯏꯔꯨꯔꯒꯦꯕꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯐꯨꯛ ꯍꯧꯒꯠꯀꯅꯨ ꯀꯣꯛ ꯆꯤꯛꯄꯁꯨ ꯐꯔꯝꯈꯤꯔꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗ ꯅꯥꯔꯒ ꯂꯩꯔꯝꯂꯗꯤ ꯃꯤꯅ ꯕꯥꯞ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕꯤꯗꯣꯏꯅꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯑꯩꯁꯦ ꯂꯥꯟꯕ ꯇꯥꯍꯟꯗꯣꯏꯅꯤ ꯑꯩ ꯇꯨꯝꯃꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯗꯤ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯁꯤꯕꯨ ꯍꯦꯛ ꯅꯨꯄꯤꯅꯤꯀꯣ ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯁꯤꯕꯨ ꯂꯨꯍꯣꯡꯂꯕꯅꯤ ꯀꯥꯏꯅ ꯏꯅꯥꯛꯇ ꯇꯨꯝꯃꯤꯁꯦ ꯑꯩꯕꯨ ꯃꯪꯒ ꯑꯣꯏꯔꯖꯥꯠꯂꯣ ꯍꯦ ꯏꯁꯣꯔ ꯃꯪꯗꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒꯤ ꯃꯆꯥꯁꯦ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯝꯃꯣ ꯂꯨꯁꯤꯂꯥ ꯌꯥꯍꯧ ꯊꯦꯡꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯇꯨꯝꯐꯝ ꯈꯪꯗ ꯃꯤꯀꯞ ꯄꯪꯊꯣꯛꯇ ꯊꯣꯛ ꯄꯨꯡ ꯇꯠꯇꯅ ꯌꯦꯡꯂꯤ ꯑꯣꯁꯀꯥꯔꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯅꯣꯡꯉꯥꯜꯂꯤ ꯇꯧꯔꯛꯄ ꯎꯆꯦꯛ ꯈꯔ ꯈꯣꯡꯂꯛꯄ ꯃꯇꯝꯗꯨꯗ ꯂꯨꯁꯤꯂꯥ ꯍꯧꯒꯠꯀꯦ ꯇꯧꯏ ꯈꯪꯍꯧꯗꯅ ꯑꯣꯁꯀꯥꯔꯅ ꯃꯈꯨꯠ ꯈꯪꯐꯥ ꯐꯥꯔꯛꯂꯤ ꯈꯪꯉꯦ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯒꯦ ꯇꯧꯕꯅꯦ ꯑꯩꯉꯣꯟꯗꯒ ꯀꯩꯝꯇ ꯍꯥꯏꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯑꯩ ꯅꯪꯅ ꯍꯧꯒꯠꯂꯒ ꯄꯨꯡ ꯌꯦꯡꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯃꯤꯀꯞ ꯊꯣꯛꯃꯟꯗꯅ ꯇꯨꯝꯁꯤ ꯐꯥꯔꯝꯃꯔꯣꯏ ꯉꯥꯛꯇꯪ ꯇꯨꯝꯈꯤꯁꯦ ꯅꯪ ꯑꯗꯨꯝ ꯇꯨꯝꯍꯧꯔꯣ ꯀꯩꯕ ꯅꯪ ꯇꯨꯝꯍꯧꯔꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯗꯣꯏꯔꯣ ꯑꯁ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩ ꯀꯧꯅꯒꯦ ꯑꯩ ꯈꯪꯗꯦ ꯇꯥꯃꯣ ꯗꯗꯥ ꯃꯣꯏ ꯇꯥꯃꯣ ꯀꯩꯅꯒ ꯌꯥꯝ ꯀꯧꯅꯗꯥꯏꯅꯦ ꯑꯁ ꯑꯩ ꯀꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯀꯥꯏꯖꯩ ꯌꯥꯝ ꯊꯨꯅ ꯀꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯐꯥꯔꯒ ꯊꯝꯅꯤ ꯑꯁ ꯀꯔꯟ ꯇꯧꯅꯨꯕ ꯊꯦꯡꯉꯦꯃꯤ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯣꯏ ꯖꯥꯇꯥ ꯑꯃꯅꯤꯅ ꯖꯥꯠ ꯑꯅꯤꯅꯤ ꯀꯔꯟ ꯇꯧꯅꯨꯀꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯊꯦꯡꯉꯗꯤ ꯁꯠ ꯀꯧꯔꯝꯃꯒ ꯆꯠꯂꯣ ꯀꯣꯟꯅ ꯀꯧꯒꯦ ꯅꯧꯔꯤꯉꯩꯗ ꯀꯧꯍꯧꯒꯗꯧꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯅꯪ ꯃꯥ ꯑꯗꯨꯝ ꯇꯧꯈ꯭ꯔꯗꯧꯅꯤ ꯑꯁ ꯀꯩ ꯀꯧꯗꯧꯔꯤꯒꯦ ꯂꯦꯡꯒꯥꯁꯨ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯑꯣꯏꯔꯗꯤ ꯗꯗꯥ ꯇꯥꯃꯣ ꯀꯧꯗꯧꯕ ꯏꯁ ꯏꯕꯥꯅꯤ ꯀꯅꯥꯅ ꯂꯦꯡꯒꯥꯅꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯊꯥ 5ꯅꯤ ꯍꯜꯂꯤꯁꯦ ꯐꯥꯒꯤꯔꯣ ꯐꯩꯕꯣꯛꯇ ꯄꯨꯡ ꯈꯔ ꯍꯦꯟꯕ ꯐꯥꯎꯅꯦ ꯗꯗꯥ ꯆꯤꯆꯦ ꯀꯧꯅꯔꯤꯗꯨꯅꯤ ꯌꯥꯝ ꯍꯟꯕ ꯅꯠꯇꯕꯅꯤꯅ ꯗꯗꯥ ꯇꯥꯃꯣꯃꯛꯇꯤ ꯀꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯗꯥꯝꯆꯥꯔꯥ ꯇꯥꯃꯣꯆꯥꯔꯥ ꯑꯃ ꯀꯧꯔꯒꯦ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯧꯔꯛꯑꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯀꯣꯟꯅ ꯀꯧꯒꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯀꯧꯕꯗ ꯏꯀꯥꯏꯖꯩ ꯏꯀꯥꯏꯔꯤꯗꯣ ꯅꯨꯡꯁꯤꯕ ꯌꯧꯗꯕꯩꯅꯤ ꯇꯧꯔꯛꯑꯗꯧꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯗꯕꯩꯅꯦꯅꯅꯦ ꯑꯗꯨꯝ ꯊꯦꯠꯅꯤꯕ ꯅꯪ ꯀꯧꯔꯔꯣꯏ ꯑꯁ ꯀꯧꯔꯔꯣꯏ ꯂꯨꯁꯤꯂꯥ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯌꯥꯝ ꯋꯥꯅ ꯏꯀꯥꯏ ꯃꯔꯩꯒꯗ ꯇꯠꯂꯤ ꯇꯥꯃꯣꯆꯥ ꯑꯩ ꯊꯦꯡꯉꯦꯕ ꯍꯧꯒꯠꯂꯒꯦ ꯑꯌꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯃꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯥꯟꯊꯈ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯊꯤꯔꯛꯑꯣ ꯇꯥꯅꯤꯡꯗꯦꯕ ꯍꯧꯒꯠꯂꯁꯤ ꯂꯥꯛꯑꯣ ꯄꯨꯂꯞ ꯅꯪꯅ ꯏꯔꯨꯖꯧꯔꯣ ꯙꯨꯞ ꯊꯥꯅꯕ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯒꯦ ꯑꯁ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦꯕ ꯃꯃꯥ ꯍꯣꯏꯅ ꯎꯔꯗꯤ ꯏꯀꯥꯏꯖꯩ ꯎꯔꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯏꯀꯥꯏ ꯍꯥꯏꯕ ꯍꯣ ꯏꯀꯥꯏꯔꯨꯅꯨ ꯑꯩ ꯑꯗꯨꯝ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗꯤꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯤ ꯅꯣꯏꯒꯨꯝꯕ ꯀꯣꯅꯨꯡ ꯅꯠꯇꯦ ꯃꯤꯅꯤꯠ 5 ꯐꯥꯔꯣꯏ ꯁꯤꯠꯄ ꯁꯦꯡꯕꯗ ꯅꯪ ꯏꯔꯨꯖꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯣꯏꯔꯛꯂꯅꯤ ꯆꯠꯂꯣ ꯙꯨꯞ ꯊꯥꯅꯕ ꯔꯦꯗꯤꯗ ꯊꯣꯛꯂꯣ ꯑꯣꯁꯀꯥꯔꯅ ꯌꯥꯗ꯭ꯔꯗꯨꯅ ꯂꯨꯁꯤꯂꯥ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯤ
ꯐꯃꯨꯡꯗꯨ ꯈꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯝꯂꯒ ꯕꯥꯠꯔꯨꯝ ꯆꯪꯂꯒ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯏꯔꯨꯖꯔꯒ ꯊꯣꯛꯂꯛꯄꯗ ꯑꯣꯁꯀꯥꯔ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯔꯕꯣ? ꯆꯠꯂꯣ ꯙꯨꯞ ꯊꯥꯗꯧꯔꯣ, ꯂꯣꯏꯅ ꯔꯦꯗꯤꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯗꯨꯞꯁꯤꯅꯥ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯁꯦꯠꯂꯗꯨꯅ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯅꯕ ꯀꯣꯟꯁꯤꯟꯗꯨ ꯊꯤꯔꯛꯂꯤ꯫ ꯀꯩ ꯊꯤꯔꯤꯅꯣ? ꯁꯤꯗ ꯉꯔꯥꯡ ꯂꯥꯏꯒꯤ ꯀꯝꯕꯤ ꯀꯩꯀꯩꯗꯣ ꯂꯩꯍꯧꯕꯅꯤ, ꯃꯄꯥꯟꯗ ꯊꯣꯛꯑꯣ, ꯑꯩꯅ ꯔꯦꯗꯤꯗ ꯊꯝꯃꯝꯃꯕꯅꯤ꯫ ꯗꯨꯁꯤꯂꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯜꯁꯤꯕꯣꯡꯁꯨ ꯃꯁꯥ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯐꯦꯡꯗꯣꯛꯂꯒ ꯀꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯗ ꯀꯠꯅꯕ ꯃꯈꯜ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯁꯤꯡꯗꯨ ꯍꯥꯞꯇꯨꯅ ꯊꯝꯂꯝꯂꯤ꯫ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨꯗ ꯗꯨꯁꯤꯂꯥꯅ ꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯗꯨ ꯀꯠꯂꯝꯃꯤ꯫ ꯗꯨꯁꯤꯂꯥꯅ ꯅꯣꯟꯊꯔꯒ ꯍꯧꯒꯠꯂꯛꯄꯗ ꯑꯣꯁꯀꯥꯔꯅ ꯐꯣꯇꯣ ꯅꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯌꯦꯡꯋꯥꯏ ꯂꯤꯔꯒ ꯌꯦꯡꯕꯗꯅꯦ ꯄꯨꯛꯅꯤꯡ ꯅꯧꯊꯣꯛꯅꯕ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯂꯨꯍꯣꯡ ꯅꯨꯡꯉꯥꯏꯕꯩ ꯐꯣꯇꯣꯅꯦꯅ ꯈꯜꯂꯒ꯫ ꯗꯨꯁꯤꯂꯥ ꯋꯥ ꯉꯥꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯗꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯤ꯫ ꯑꯣꯁꯀꯥꯔꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯇꯝꯗꯣ ꯐꯅꯌꯥꯝ ꯉꯜꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯉꯍꯥꯟꯈꯩ ꯍꯧꯒꯠꯅꯕ ꯃꯇꯝꯒ ꯌꯧꯗ꯭ꯔꯤꯕꯒ ꯉꯔꯥꯡ ꯊꯕꯛ ꯋꯥꯅꯔꯨꯕꯒ ꯍꯧꯒꯠꯅꯗ꯭ꯔꯤ꯫ ꯃꯆꯦ ꯑꯣꯁꯤꯟꯗꯤ ꯋꯥꯀꯤꯡ ꯆꯠꯈꯤꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯀꯩ ꯁꯦꯝꯗꯣꯏꯅꯣ? ꯀꯩ ꯁꯦꯝꯕ ꯍꯩꯒꯦ ꯅꯪꯕꯣ? ꯀꯩꯅꯣ ꯁꯦꯝꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ, ꯁꯦꯝꯒꯦ꯫ ꯀꯩꯝꯇ ꯁꯦꯝꯃꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯔꯦꯗꯤꯃꯦꯗ ꯕꯤꯁꯀꯤꯠ ꯇꯧꯗꯣꯏꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯁꯟꯗꯦꯒꯨꯝꯕꯗ ꯇꯟ ꯍꯧꯔꯒ ꯆꯥꯏ꯫ ꯑꯗꯨꯗꯤ ꯆꯥ ꯈꯤꯇꯪ ꯂꯣꯟꯗꯣꯏꯔꯣ? ꯆꯤꯆꯦ ꯍꯜꯂꯛꯄꯒ ꯁꯪꯒꯣꯝ ꯄꯨꯔꯛꯑꯅꯤ, ꯑꯗꯨ ꯂꯣꯜꯂꯒ ꯁꯤ ꯌꯦꯔꯨꯝꯈꯩꯁꯦ ꯐꯨꯠꯂꯅꯤ꯫ ꯀꯩꯅꯣ ꯌꯦꯔꯨꯝ ꯃꯌꯥꯝꯁꯤꯗꯤ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯃꯃꯝ, ꯑꯔꯦꯝꯕꯅ ꯑꯩꯈꯣꯏ ꯆꯦꯒꯤ꯫ ꯑꯣ, ꯑꯗꯣ ꯆꯤꯆꯦꯁꯦ ꯑꯣꯂꯦꯝꯄꯤꯛ ꯆꯠꯇꯣꯏꯅꯤꯀꯣ? ꯀꯔꯝ ꯀꯥꯟꯗꯩ ꯆꯠꯇꯣꯏꯅꯣ? ꯃꯊꯪ ꯊꯥ ꯍꯧꯔꯛꯄꯗ ꯍꯧꯗꯣꯏꯅꯤꯅ ꯍꯟꯗꯛ ꯊꯥꯗ ꯆꯠꯇꯧ ꯃꯥꯜꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯊꯣꯏꯅꯨꯡꯗꯨ ꯆꯪꯂꯛꯂꯤ꯫ ꯍꯥꯏ, ꯅꯕꯥꯅꯤꯗꯤ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ, ꯃꯔꯝ ꯃꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡꯒꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯟꯅ ꯍꯧꯒꯠꯀꯅꯨꯀꯣ, ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯆꯠꯂꯝꯗꯥꯏꯁꯤꯗ꯫ ꯑꯗꯨꯅꯤ, ꯑꯩꯅ ꯉꯟꯃꯜꯂꯦ ꯍꯥꯏꯗ꯭ꯔꯣ? ꯅꯪꯗꯤ ꯇꯨꯝꯁꯤꯠ ꯐꯥꯕ꯭ꯔꯣ? ꯀꯥꯏꯗꯩ ꯐꯥꯗꯣꯏꯅꯣ, ꯃꯊꯟꯇ ꯊꯕꯛ ꯇꯧꯕ ꯀꯤꯅꯤꯅ ꯁꯪꯕꯤꯔꯝꯃꯤꯅꯤ꯫ ꯃꯁꯤꯗꯤꯕ, ꯕꯦꯝꯃ ꯆꯥꯛꯇꯤ ꯃꯃꯥ ꯊꯣꯡꯕꯤꯔꯒꯦ꯫ ꯃꯥ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯌꯥꯅꯤꯌꯦ꯫ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯐꯪꯗꯧꯁꯨ ꯅꯠꯇꯦ, ꯅꯨꯃꯤꯠ 5-6ꯅꯤ ꯈꯛꯇ ꯂꯩꯗꯣꯏꯁꯤꯕꯣ, ꯄꯣꯊꯥꯔꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯋꯥ, ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯕꯥꯇꯣꯟꯒꯤ ꯃꯅꯦꯝꯄꯣꯛ ꯑꯐꯕꯤꯗꯨꯅꯤꯅꯦ ꯄꯨꯔꯥ꯫ ꯑꯗꯨꯅꯔꯥ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯀꯣꯀꯣꯜ ꯁꯥꯔꯒ ꯂꯩꯔꯝꯃꯤꯁꯦ? ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯁꯣꯝꯗ ꯑꯃꯁꯦ ꯁꯨꯁꯃꯤꯇꯥꯅ ꯏꯀꯥꯏꯕꯗꯧꯅ ꯏꯀꯥꯏꯔꯦ꯫ ꯅꯁꯛꯇꯨꯒ, ꯍꯩ ꯀꯥꯔꯟꯗꯨ ꯉꯥꯡꯅꯨ, ꯆꯥꯗꯨꯗꯤ ꯂꯣꯟꯃꯤꯟꯅꯔꯝꯃꯣꯀꯣ, ꯈꯔ ꯌꯥꯝꯅ ꯂꯣꯜꯂꯨ꯫ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯂꯥꯛꯇꯕ ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯅꯦ, ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯒꯦ꯫ ꯑꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯑꯣꯁꯀꯥꯔꯅ ꯗꯨꯁꯤꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯂꯛꯅꯔꯛꯂꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯕꯒꯤ ꯃꯃꯥ ꯁꯥꯕꯤ ꯍꯦꯃꯥꯕꯇꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯥ ꯊꯦꯡꯅꯩꯅꯤ꯫ ꯑꯗꯨ ꯅꯠꯇꯗꯅ ꯐꯨꯜ ꯃꯨꯟꯗꯒ ꯂꯩꯔꯝꯂꯗꯤꯅꯦ ꯙꯅ ꯃꯟꯖꯨꯔꯤꯒꯨꯝꯕꯤ ꯃꯃꯧꯒꯁꯦ ꯍꯦꯛꯇ ꯑꯣꯠꯈꯥꯏꯕꯤꯗꯣ ꯊꯦꯡꯅꯗꯣꯏꯅꯤ꯫ ꯀꯅꯥꯅꯣ ꯐꯨꯜ ꯃꯨꯟ ꯙꯅ ꯃꯟꯖꯨꯔꯤꯗꯤ? ꯑꯣ, ꯊꯥꯅꯤꯜꯗꯣ꯫ ꯊꯥꯅꯤꯜꯗ ꯂꯩꯔꯝꯂꯗꯤ ꯃꯣꯏ ꯄꯂꯦꯝꯗꯣ ꯊꯕꯥꯇꯣꯟ ꯐꯤꯜꯝꯗ ꯀꯥꯏꯀꯨꯒꯤ ꯃꯃꯥ ꯁꯥꯕꯤ ꯙꯅ ꯃꯟꯖꯨꯔꯤꯗꯣ, ꯕꯦꯠ ꯅꯨꯄꯤꯗꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ꯫ ꯗꯨꯁꯤꯂꯥ ꯑꯣꯁꯀꯥꯔꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯨꯀꯣ, ꯅꯪꯅ ꯁꯥꯎꯔꯤꯉꯒ ꯇꯧꯔꯤꯗꯣ ꯅꯨꯡꯁꯤꯕꯅ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯁꯨ ꯍꯟꯅꯈ꯭ꯔꯤ꯫ ꯅꯣꯡꯃꯗꯨꯃ ꯏꯔꯥꯡ ꯂꯥꯡꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯑꯣꯁꯀꯥꯔ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯆꯥꯁꯤꯡꯁꯦ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯕꯨꯡꯉꯣꯅ ꯍꯥꯟꯅ ꯆꯠꯇꯧꯔꯤꯕ꯭ꯔꯥ? ꯏꯕꯦꯝꯃꯅ ꯍꯥꯟꯅ ꯆꯠꯇꯧꯔꯤꯕ꯭ꯔꯥ? ꯀꯅꯥꯅ ꯍꯥꯟꯗꯧꯔꯦ? ꯕꯦꯝꯃ ꯆꯠꯄ ꯅꯣꯡꯉꯥꯟꯕꯒ ꯕꯨꯡꯉꯣꯁꯦ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯆꯤꯆꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯕꯕꯥ ꯏꯕꯥꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯗꯧꯅꯤ꯫ ꯃꯃꯥ, ꯏꯕꯥꯅꯤ ꯅꯣꯡꯃꯇꯗ ꯄꯨꯂꯞ ꯆꯠꯈꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯇꯧꯍꯩꯗꯦꯅꯦꯍꯦ, ꯁꯝꯖꯤ ꯈꯥꯏꯅꯕ ꯊꯣꯛꯇꯣꯏꯅꯤ꯫ ꯑꯁ, ꯀꯣꯟꯅ ꯂꯩꯍꯧꯕ ꯃꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯣ꯫ ꯑꯩꯗꯤꯅꯦ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯔꯦꯍꯦ, ꯃꯥꯏꯁꯦ ꯌꯥꯝ ꯊꯥꯏ ꯁꯤꯉꯥꯡꯁꯦ꯫ ꯌꯥꯔꯦ, ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯄꯣꯠ ꯆꯩ ꯄꯨꯗꯧꯕꯗꯣ ꯂꯣꯏꯁꯟꯅꯕ ꯍꯧꯔꯣ꯫ ꯁꯤꯗꯒꯤꯗꯤ ꯁꯪꯉꯔꯣꯏꯗꯧꯅꯤ, ꯍꯌꯦꯡ ꯃꯊꯪ ꯆꯥꯛꯀꯧꯔꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯥ ꯐꯥꯕꯒꯤ ꯆꯪꯅ ꯌꯥꯅꯕ ꯑꯃꯨꯛ ꯆꯠꯂꯅꯤ꯫ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯂꯅꯤ꯫ ꯃꯥ, ꯊꯥ ꯐꯥꯗ꯭ꯔꯁꯨ ꯊꯥ ꯐꯥꯕꯒꯤ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯁꯝꯖꯟꯅꯔꯦ꯫ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯗꯧꯅꯤ꯫ ꯑꯗꯨꯗꯩ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏ ꯃꯊꯪ ꯆꯠꯈ꯭ꯔꯅꯤ꯫ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯄꯣꯠ ꯆꯩꯗꯣ ꯀꯥꯎꯗꯅꯕ ꯀꯩꯀꯩꯅꯣ ꯌꯦꯡꯂꯒ ꯍꯥꯞꯃꯤꯟꯅꯔꯣ ꯆꯠꯂꯣ ꯅꯕꯥꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯂꯣꯏꯁꯤꯟꯅꯔꯒ ꯗꯨꯁꯤꯂꯥꯒ ꯑꯣꯁꯀꯥꯔꯒ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯗꯨꯁꯤꯂꯥꯅ ꯄꯨꯒꯗꯕ ꯍꯥꯟꯅ ꯃꯕꯥꯅꯤ ꯆꯪꯗꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯗꯨꯁꯤꯂꯥꯒꯤ ꯐꯖꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ
ꯑꯣꯁꯀꯥꯔꯒꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯔꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯊꯕꯛ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯈꯩ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ꯫ ꯐꯤꯔꯣꯜꯒ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯛꯏ꯫ ꯀꯩ? ꯊꯥ ꯑꯃ ꯐꯥꯅ ꯂꯩꯃꯤꯟꯅꯕ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯆꯥꯔꯒ ꯂꯨꯍꯣꯡꯂꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯣ? ꯑꯗꯨ ꯃꯇꯝ ꯐꯥꯎ ꯂꯩꯔꯗꯤ ꯏꯕꯥꯅꯤ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯨꯡꯅꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ꯫ ꯑꯩꯅ ꯏꯕꯥꯅꯤ ꯂꯥꯞꯅꯔꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯁꯦ ꯅꯪꯗꯤ ꯀꯩꯝꯇ ꯐꯥꯎꯗ ꯃꯥꯜꯂꯤꯅꯦ꯫ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ꯫ ꯅꯨꯡꯁꯤꯕꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯕꯤꯗꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯕꯥꯅꯤ ꯅꯛꯅꯅꯕ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯔꯤꯅꯣ ꯁꯦꯡꯉꯨꯅꯦ? ꯑꯩꯅꯦ ꯉꯁꯤ ꯀꯞꯊꯣꯔꯛꯀꯅꯤꯀꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯖꯥꯅꯤ꯫ ꯄꯨꯛꯅꯤꯡꯒ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯖꯥꯅꯤꯀꯣ꯫ ꯐꯣꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗꯣꯏ ꯂꯩꯔꯕꯁꯤꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯁꯨ ꯑꯗꯨꯝ ꯎꯅꯗꯣꯏꯁꯤꯕꯣ꯫ ꯌꯥꯝ ꯈꯟꯖꯤꯜꯂꯦ ꯅꯨꯄꯥꯅ ꯇꯗꯧꯅ꯫ ꯈꯟꯖꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯛꯅ ꯂꯩꯅꯕꯁꯨ ꯅꯠꯇꯦ꯫ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯂꯨꯍꯣꯡꯂꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯗꯣꯏꯁꯦ꯫ ꯑꯗꯣ ꯅꯪꯅ ꯍꯥꯟꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤꯅ ꯍꯥꯏꯅ ꯂꯨꯍꯣꯡꯉꯛꯏ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ꯫ ꯋꯥꯔꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯡꯊꯣꯛꯄꯤꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯩꯊꯠꯄꯤꯔꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯁꯀꯥꯔꯗꯣ ꯃꯃꯥꯏꯗꯣ ꯀꯥꯆꯤꯟꯔꯣꯝꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯖꯁꯤꯂꯥ ꯑꯣꯁꯀꯥꯔꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯞꯇꯨꯅ ꯍꯥꯞꯆꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯗꯥꯏꯂꯣꯛꯅꯣꯃꯤ? ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇ ꯉꯥꯏꯔꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤꯀꯣ꯫ ꯌꯥꯝ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯔꯛꯀꯅꯨ꯫ ꯑꯩ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯖꯁꯤꯂꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯐꯨꯔꯤꯠ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯣꯁꯀꯥꯔꯒꯤ ꯋꯥꯏꯠ ꯇꯤ ꯁꯥꯔꯠ ꯂꯤꯞ ꯃꯥꯔꯛ ꯇꯥꯕꯗꯨ ꯎꯔꯨꯕꯗꯅꯤ ꯖꯁꯤꯂꯥ ꯐꯨꯔꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫